Tungan social media ki maruoiba I pau khara myamda share tawjage ngarang numidang pung 10 tarakpa matamda masak maming khangdaba nupi yauna nupa kharaga loinana khulai paiduna laglaga RK Ichan Thoi bu magi dukandagi gun point Fanaba Hotnaramle hairi kari maramgi damakta mahak Fanaba honari buno haiba sapsana khangba ngamdri hairi nakal amarom da RK Ichan Thoi na mahaki Facebook ki account da yamna nungaitaba wafum khara thamlakli phone adu lawro kaide adubu maitei aikhoi gi kannaba Sisipur gi victim oibi kaya gi maru oiba witness PDF aikhoi gi khulai oiba yaba video kaya yawi maitei aikhoi gi khanbiyu aidi mayam gi isu thoklakpada adum lawbi khibani akiba yawdana mayam aigi thoklakpada kana na lawbi gani ludra Manipur ase khanbiyu ireisa sa haina asumna mahaki post phongdorokli Makha tarakpa update ta Kuki Taba Mafamda permit system sanaba hawkhre haiduna ITLF pass haina thaba receipt ama viral chalakre receipt sida asumna phongdokle madudi ITLF pass Defense Department ITLF has granted the following permission to enter the Lamka district kindly allow to pass haina receipt sida asumna iri Makha tarakpa update ta Arambai Tingol gi Robin mangang khoirakpamna thamlakpa wafam amatang mayamra share tawjage Laibaki irang na maram oiraga mipai thabaiba ahal laman isi isel angang mayam ama depression naba amadi bom nongmai gi makhol tabada thuk lawba wan thaba adugi mathakta ok yen siba kaya ama yawrabanina aikhoi gi kumhai sunataba lagliba Diwali gi mari leinana bombula thaba si government na athingba thambiradi hena nungai gani aikhoi gi wakhalda su masi tohonjaning de aduna isa na gyan tanasi Hindu dharma singna su especially non Manipuri singna cooperation pibi gani khanjai haina Robin mangang khoirakpamna asumna phongdorokle Makha tarakpa update ta Bihar ki Satra amana mahaki mama mapa asi Sunny Leon amadi Imran Hasmi ni haina exam ki report ka ta iramle hairi